अरामबाई न्यूज गुवाहाटी मणिपुरी पाउ ताबीरिबसिंगबु इहान हानबमक्तदा चिंगांगबम सुजित्रारानीना खुरुमजरी हौजिक ngasiगी samlappa मरिबा पाउसिंग लौबिरसी असमदा मणिपुरी लोन मुथरकपा हाइबसिना हेडलाइन ओइरगा मणिपुर स्टूडेंट्स एसोसिएशन दिल्ली मसातना ngasi थादोरकपा चेरोल अमदा असमदा लैरिबा मणिपुरी सिंगना तौरिबा दाबी सिंग असिदा कुपना नैनरबा मतुंग असमदा यलहौमी ओइना खुंदामिनरिबा फुरुप सिंगना मसा मसागी ममालोन चौखुटचनबा होटनबा हाइबसी ककनिंगाई लेट्रबा डेमोक्रेटिक राइट अमने अदुदसु नतना मणिपुरीना ममालोन ओइबा असमदा लैरिबा मियोइसिंगी ममालोन मणिपुरीबु असम लेंगाकना ऑफिशियल लैंग्वेज ओइना मसक खंगबीबा हाइबा डिमांड असे अचुंबा डिमांड अमने मणिपुरी लोनबु असम पब्लिक सर्विस कमीशन APSC गी एग्जाम सिंगदा क्वालिफाइंग पेपर अमा ओहनगदबने ओहनरिंगै तालक अदु फावबददी मखोइबु क्वालिफाइंग एसएमएस नत्रगा बेंगोली नत्रगा बोरो लोन सिंगदगी एग्जामिनेशन तौबिगदबनी लोइनना मणिपुरी लिटरेचर बु APSC गी मेन एग्जामिनेशन गी ऑप्शनल सब्जेक्ट अमोइना रिकॉग्नाइज तौरकनबगी होटनबदा असम लेंगाकना सौगतपिगदबनी हाइना एसोसिएशन गी सेक्रेटरी जनरल थोकचोम सिंहजितना ngasi थादोरकपा चेरोल अमना हाइजरकली नाकल अमरोमदा ऑल बराक वैली मणिपुरी ज्वेलरी ऑनर्स एसोसिएशन असु ngarang जुलाई तांग कुंतरुक्ता बिनाकांदी पार्ट 2 गी साउथ बराक हॉल द मणिपुरी लोनबु असम गी एसोसिएट ऑफिशियल लैंग्वेज ओहेनबगी मतांगदा सौगत अदुना पोस्टर कैंपेन यावना वकत खोंजंग अमा चंगसिनख्रे लखीपुर खुमन क्लब इवुदोग थोंगनांग थौगलुप लखीपुर खुमन अमदी खुमन मैरा पाइबिना लमदम असिदा कोविड की ओइरक्लिबा फिबम असिदा मिदेंग थमलगा थादोरकपा चेरोल अमदा खंगहलकली मदुदी इरैकाय असिदा लैरिबा मियोय अमतना मयाई काबा निशासिंग योनबिगनो सोरोकी नाकेट फुटपाथ मही तंफम संगसिंगदा मयाई काबा निशासिंग चासिन थक्सिन बिगनो अमदी योनबिगनो नुपा मचासिंग अमदी अहल लमन सिंगना मयाई काबा निशासिंग सिजिनबिगनो नुमिदांगी पुंग 8 की मतुंगदा लारिक लाइसु तमलिबा अंगांगसिंग नुपा मचासिंग अमदी नुपी मचासिंगना युमदगी मपान थोक्तुना लंबी लमजाउदा लेबिगनो ममा मपा अमदी गार्जियन सिंगना मखोइबु नुमिदांग वाइरम पुंग 8 की ममांगदा युमदा कौशिनबियो कोविड लाइचुट की मतमसिदा मपान लमदगी युमदा हलकपा मियोइसिंगना सरकार गी चटना कांगलोन सिंग ngakna चटपियो सरकार न पिरकपा मतम अदु फावबा युमदा लेंगदना लेबियो लोइनना लेरक लेकाइनसु मखोइदा नत्तबा मियेंग येंगबिदना युमदा लेहनबिनबा अमदी कोविड की SOP सिंग ngakna चटपिनबसु हाइजरकली कसार डिस्ट्रिक्ट की लखीपुर GB की मनुंग चन्ना शिव तिला की नेशनल हाईवे की हेक थंगनबदा लैबा शिव मंदिर की बाउंड्री वाल थुगाइरमले नेशनल हाईवे नंबर 53 की परिंग पाक्थोक चौकथोखनबगा मरी लेनना सुप्रीम कोर्ट की ऑर्डर मतुंगिना लखीपुर सब डिवीजन की एग्जीक्यूटिव मैजिस्ट्रेट अमदी SDPO न लुचिंगबा टीम अमना श्रीबार की नेशनल हाईवे की मपान लैबा शिव मंदिर की वाल असी थुगाइखी अदुबु लैकाई मणिपुरी मियामना हौरकपदगी टीम असिगा ngangkhatnaraktuna makhatana thugaiba ngamkhidre hairi अदुबु नाकल अमरोमदा लेंगा की थोंग असिगी मायोक्ता मियामना लंबी थिंकिबगा लोइनना वकत खोंजंगसु चंगसिनख्रे हाइरि असमदा कोविड-19 पॉजिटिव ओइबगी मसिंग हेंगलकपदी लेप लैट्री सीबगी मसिंगसु लेपतन हेंगलकली ख्वाइदगी सोकलंबा गुवाहाटी कामरूप मेट्रो डिस्ट्रिक्टा कम्युनिटी ट्रांसमिशन ओइरखरबगी मतुंग स्टेट असिगी अतोपा डिस्ट्रिक्ट खरा हाइबदी जोरहाट तेजपुर होजाई गोलाघाट डिब्रुगढ़ अमदी कसार डिस्ट्रिक्टसु कम्युनिटी ट्रांसमिशन ओइरकपा याबगी अकीबा चाउना लेरकलबनी अदुबो ख्वाइदगी सोकलिबा गुवाहाटीदा फिबम लाक्सनबा ngambagi ममी अमदी उबा फंगलकली कोविड पैंडेमिक मरक्सदा नुंगाइबा पाव अमोइना मंत्री हिमंत बिस्व शर्माना सेप्टेम्बर की अहानबा चयोलदगी राज्य असिदा स्कूल अमदी कॉलेज सिंग हांगलबा याई हाइरी मतोसोमना कोविड पैंडेमिक मरक्सिदा अतोपा लैना हाइबदी जापानीज एन्सेफेलाइटिस नंबरम ओइदुना स्टेट असिदा हौजिक फावबदा मियोय 19 की पुंसीसु मांगहनख्रे असम इचाउगी फिबम हानदगी खरा साफरकलबसु मियोय लाख 19 हेना ngasisu इचाउगी अवाबा अदुमक मायोकनरी गोलपारा धुबरी अमदी बरपेटाना ख्वाइदगी हेना सोकपा डिस्ट्रिक्ट सिंग ओइरी हौजिक फावबदा हंदकी इचाउ सिना मरम ओइदुना लेखिदबगी मसिंग चामा सुपना अहुम यौख्रे मणिपुर कोविड-19 की लाइचट हौजिक कन्ना कंखलकली हाइबे याई
थौबाल डिस्ट्रिक्ट ngarang doctor ahum COVID-19 positive oikhibaga loinana makhoina layengkhiba anaba miyoising adu kana kanano masak khangdoknaba kanna hotnari hairi doctor ahum asi positive oirakhrebagi loinana thobal district hospital sil toksinkhre Jeragasida district asigi civil society loop amadi club singna hospital asina thadorakpa list aduda yawba miyoising thidoktuna puthoknaba kanna hotnari Manipur Sarkar की PWD Highway South Division da SO ama COVID-19 positive oirakre miyoyasi positive oibadagi atai staff sing checksin thorang oina COVID test tawragani SO asi Thobal district ki Lilong Turel ahanbidagini mahakna ngarangdagi hongna maitramda leiba COVID care center da layingba hokre Panbayabadi miyoyasigi mayamba amasu doctor oina senapati da duty tabadagi handakta COVID-19 positive oikrabani maramaduna laichit asi maki imungi miyoisingdagi lawrakpa oiramgani haina kanna thajanari Manipur gi CM N Biren amadi Rajya Sabha gi MP Ningtholei Semba Sanajawba ngak senanabagi tharakpa CISF ki personnel sing test tawbada ngarang miyoi 13 positive oiramkhibani ngasi su makhatana personnel kunithoi test tawbada makoi kunithoi mak negative result phangkhre jeragasida hokhiba July kunithoi da CM secretariat ta pangthokhiba press meet ta saruk yaruba lamdam sigi paumi kunithoi su negative result phangkhre Ngarang Rims Hospital da nurse ani yauna staff mari su COVID-19 positive oikhibaga loinana hospital asigi Dharma Nephro ward ta laying duna leiba anaba manga su COVID-19 positive oirakre anaba manga si kidney nabadagi dialysis tawduna leibani makhatana COVID care center da thamduna laying bagi thabak chathari hairi Hojik luribadi COVID anaba sing laying bada achoba thodang loriba nurse singi leifam leitabagi awaba ama hospital asina mayoknabadagi makhoigi leifam hojikta semgatnaba hotnarakliba asini Miyamgi ihau ngaidana ngasi Manipurda achoba wathok ama oiriba drug ki case asigi achumba wayal puthoktuna mara leibasingbu ain gi cherak pigadabani masida sakti amatagi thoinsin yaudana amadi achan mirai naidana achumba wayal puthorakani haina judicial magistrate asida chetna thajaba thamli haina MSU gi publicity and information secretary Lunpau Lufengna thadongasi thadorokpa chirol amana khanghalakli Jeragasida Muhammad Iqbal Khan bo hospital gi doctor singna lying biu yadabana maram oiraga leikidaba thugdok aduda chenariba doctor sing thabaktagi lokthokadabani haina All Manipur Muslim Students Organization Amsona thadorakpa chirol amana kanna taksilakli Haukiba pung kun mari asida awangnongpogi state singda oiriba COVID-19 gi phibam amuktang khangminase Asamda hojik fawbada COVID-19 gi apunba confirm case masing lising kuntrani thoiga chani kunmapan sukre lising kunmari supna nifuma thoina naba phakre lising nipan supna marfudara mapanna hojik layingli ngasi miyoi taret amaga leikhidabaga loinana apunba leikidabagi masing marfutaruk sukre Ani subada lariba Tripurada confirm case masing lising ahumga chamapan taramapan sukre lising aniga chahum humphuni thoina naba phakre lising amaga chonga kuntarukna active oiri ngasi nauna miyoi ahum leikhidabaga loinana apunba leikidabagi masing 12 sukre ahum subada lariba Manipurda haukiba pung kun mari asida nauna miyoi 58 positive oikhibaga loinana apunba confirm case masing lising aniga chani marfutaruk sukre miyoi kuntrani panna discharge tawkibaga loinana apunba discharge tawkibagi masing lising amaga chonga 58 sukre chatret ka kuntaretna active oiri leikidaba amata yaudri Mari subada lariba Nagaland da nauna miyoi 94 positive oikhibaga loinana apunba confirm case masing lising amaga chahum marfumanga sukre kunna naba phakhibaga loinana apunba discharge tawkibagi masing chonga ga humpumapan sukre chanipan ga tarama thoina hojik layingli ngasi nauna miyoi ama leikhidabaga loinana apunba leikidabagi masing manga sukre Manga subada lairiba Arunachal Pradesh ta apunba confirm case masing lising amaga chama 59 sukre chonga supna manga na naba phakre chatruka 50 na hojik active oiri leikidabagi masing ahum sukre Taruk subada lairiba Meghalaya da so ngasi nauna miyoi 53 positive oikhibaga loinana apunba confirm case masing chatret ka 95 sukre
मियो यांखैमा थोइना नाबा फखिबगा लोइना अपुनबा डिस्चार्ज तौखिबगी मसिंग 143 सुख्रे 494 ना हौजिक लायेंगली लेखिदबगी मसिंग 5 सुख्रे अमदी लास्ट लेरिबा हाइबदी मिजोरम दा ngasi oina positive oibagi pau amata laktri samna hojik fawda confirm case masing chahumga humphuma thoi sukhre chamaga marfuhum doina naba phakre chamaga humbudrani pana active oiri leikhidaba amata yaudri aroibada atuba pau singda Rafael jet mangagi ahanba batch ngasi France thadokre lagliba yumsa kaisu numit India da thunglaragani July tang kumapan da Haryana gi Ambala da fighter jet singasi officially Indian Air Force fleet ta yawhalagani Dassault kauba French aviation firm amana saba fighter jet singasi kha France ki Bordeaux ta leiba air base Merignac tagi ngasi paikat khibani Panbayai lupa crore lising yang mapanda France tagi Indiana legadoriba plan kuntra taruki manungda manga asina ahan bane Rafael aircraft na France tagi India Yorok pada lalakadoriba se chaurakna kilometer lising taret mukne masida year to year refueling yauna UAE da leiba France airbase da amuktang khamlamgani hairi Loinana France na India da COVID mayok na bada mating ohinabagi damakta awang batha ki ventilator humbudraga loinana test amadi serological kit kayasu ngasi tharakre Indiana Chinese clone app nifutaret amagasu ban tawkre National Security amadi data privacy da yumpham oiraga TikTok yauna China da base oiba app 58 handakta Indiana ban tawkhrabani Hariba app nifutaret asi hanana ban tawkraba Chinese app sing adugi clone ni hairi India gi hanagi president Dr. APJ Abdul Kalam bu ngasi ningsingkhre ngasi mahaki leikhidabgi komonumit asida mahakpu ningsingkhibani People's President amasung Missile Man of India haina khangnaba Dr. Abdul Kalam bu India pumbada ningsingkhi panbayai inglisingani 15 gi July 19 ta mahiroi singda lecture piringai IIM Shillong da ikhang khanghodana mahak lekhidabani ngasi lebagasigi Prime Minister Narendra Modi na high throughput COVID-19 testing facility ahum Noida Mumbai amadi Kolkata da hangdokre hariba lab sing asina nongmada test lising tara tawbangamgani hairi ICMR na nongmada test lak tara tawbangamnanabagi pandamda lab sing asi hangdokpani haiki lab sing asi hangdokladuna Prime Minister na COVID landa India soidana mai pakani haikre COVID pandemic manungda thabaktagi potharaba central government ki employees sing regular pension payment order issue tawdringai amadi atai official formality sing loidringai fawba provisional pension pigani haina kendra gi mantri Dr. Jitendra Singh na ngasi lauthokre India gi drug regulator DCGI na Indian farm ahumgi rapid diagnostic kit import license kaktat kibagaloina na farm 15 gi license su suspend tawkre masi US FDA na coronavirus serology test kits ki list gi makhogi maming kaktat kibadagini India da hauzik fawbada COVID-19 gi confirm case masing lakh 13.8 yokre ngasi kaktada hauzik fawbagi oina lising nifum doiga chani yankini pan positive oiba theknakre Active oriba case masingna lakh 3.8 manga henkre recovery masingna lakh 8.9 sino yokre leikhidabagi masingna lising 13 doiga chamri 13 yokre Malemda ngasigi oina khwaidagi positive oiba amadi sibagi masing yamba leibak hojik fawbigi oina di India na oiri India da khwaidagi sogliba state singdi mathang sitna ahanbada Maharashtra ni anisubada Tamil Nadu amadi ahum subada Delhi ni Maharashtra da apunba confirm case masing lakh ahum ga lising marfuhum doi chatret henkre leikhidabagi masing na lising 13 ga chanipan marfuhum doi yokre Tamil Nadu da apunba confirm case masing lakh ani ga lising kun chatret 13 yokre leikhidabagi masing na lising ahum ga chonga humbudrama thoi henkre amadi Delhi da apunba confirm case masing lakh amaga lising 13 chani 18 yokre leikhidabagi masing na lising ahum ga chanipan yankhai hum doi yokre Ngasigi oinadi Arambai News Guwahati da Manipuri Pau sandokchaba matang ista loisinjaba loinana amukasu hanna khurumjari